Manipur leiriba school Singda Manipuri lol Tambigagi Chang aduki matik Hantharakpana maram oiraga lon Asigi Maraibak Tamba ngamdabagi phivam amada lakle haina Manipur International Youth Centre Co-ordinator T Parijat thadorakpa cherol amana phongdorakli cherol asina hai lon asi kanjanaba khongthang amo oina Manipur leiriba CBSE bosem amasung kosem gi makhada leiriba school Singda lon asi soifadaba subject amo oina tambinaba firep lobagi tangai fadaba leire firep asigi makhada school authority amadi guardian sida mahairoi singbo atumba maikaida lamjing biyo Chahi asida CBSE gi class 10 amasung 12 ke examination thakiba mahairoi lising taraga mari rongi manungda class 10 da Manipuri subject loba mahairoi maseng lising aniga charted kuntraga mathoine aduga class 12 ki oina supnatagi mahairoi charted ka marifu humdai khaktama oide bosemna lawkiba class 10 ki examination adudana apunba mahairoi lising kuntraga talit ka charted taraga manga ki manungda Manipuri subject loba mahairoi lising kunithoi ga chamriga nifugu humdai khaktane kosem gi oina apunba mahairoi lising kuntraga mathoi ga chani hufu talit ki manungda Manipuri subject loba mahairoi lising kun mathoi ga chamga kun manga khaktane khunai amagi rock form nat culture losing amadi channel lon jat pumna mak asi lon da yauri bane lon ama mutkiba matamda furup aduju mutki kani haibase aikoina kaidonungda kauroi tabane UNESCO gi kumja English ngani shupna mapan da phongba report amagi matung ina Manipuri lon asi endangered language amani haina lauthoki ban lekrabane oirakli ba phivam asida lon ama hingan ba haibase school amasung college singda mahai tambi ba haiba asina khwaidigi chawba thongdang lori bani hainasu cherol asina makha tari